Subscribe now and press the bell icon. Never miss an update. Manipur State Transport MST na ahongba nungaiba amasung arapa mafam kayada matam chana yohonduna Manipur gi praja miyamda inter district bus service Houdokhare gi makha tarakpa oina lakliba June gi tarik manga dagi Imphal to Ziribam bus service Houdokhare ahongba nungaiba amasung matam chana yohnabagi pandamda changsilakliba MST gi bus service asibu fangnaba praja miyamda advance booking gi kudongchaba amasu pizari masigidamak adom gi apamba seat soida Fangnanaba Mangzaunana Miyamna MST office Moirangkhomda lakpiduna ticket reservation tawbiho makhatana MST na shuti holiday numita bus hiring tawbagi kudongchaba amasu thamjari akupa marogidamak phone number 9774196710 asida khangbiba yagani. Subscribe now and press the bell icon. Never miss an update.